ngam military junta ki khang ngam dadana somna chelok pa misu kayam yauri bako koi kam jong da kari da refugee status refugee makti koi ki india ki kano da sign tawdri adai du da refugee ki mong da gamen na ya ba mong da mi lising manga taruk lai bi ko wa ta gre adu maina moi ja he Iran do Farakanda amu chatke hojiki di oina hain to ba do maina chang pa mayam chulai ba adu ki nama da chang yaraga amu Manipur bu thogai ba pamba lamen tu henba kuki militant sing terrorist sing asiga mu ro thuna raga amu torpa adudagi moiga hanadagi plan kuki haiba jada se general oina aphabu phata ba pulaga moigi chapsa ba moigi lam haiba mako masagi ojaba haiba ma leite ba nomadic tribe ne ba kalai dila ko hoi ko mamang da Manipur da India da jai chani chahum chamni chama di mamang da lera paduna lera ko aduna taba sing se Myanmar da thoi ba thodo wa tho lan chathari ba khotri ba lal hori ba mayam si kanda madudi ki kannana ba shelter toba ki changpa amusung madudi nama da changa aga amu moina maru ba noi ching osin khidana mamang da Chanpur da me ahumari gi mamang da Kuki nupi singna akogi metai leramba kumuzambagi aduga metai lekaigi leiba mayam du hai sune noi bu chalo buna phabra moya swai bazar da leiba singi maron mari khangde ai kuki no seniko Chanpur town area da langi ba lauri ba konge ba se meteron khangda ba maron mari khangda ba akoi jati gi oraga su mayam am lei aduna masinoi da chorak pa ya chalo haidana tang hongi mamangda ni kharada nupi kharada haibu khotpi gi wali chulei ba aduna du mayam aduna punchileraga manipur thukai na ba to bosidang sai yo hangdu da Myanmar da thoi ba thodo wa toksina akhoi da effect to bra hari dei phajana ti tawya ba adugo hari ba mayam na kha amali jaraga chu india gi oi ba position si india si military gi kanada shakti da mari subiki manung dalera bani adigi india ki langa ki mako oiba Narendra Modi si prithvi manung da number 1 2 da leiba port amane bako aduna adugu mugi port ama oibanina sumba Myanmar da kari da tawba port aduna akoi de effect on ba chumde maduna external affairs ki kan ministry ki makha dal pa amaga tongnaga da baduna dum tongne piu leiba port si de Lamen tu henba Manipur thugai ne adana civilian population da landar pasidi namdana thingba phayaba phaba punba lam helgana ruchin ba bahu phayaba ko aduna ni adudane kona surgical strike na haripse adudagi emo ba punama asina kona wari watai sare raga ri mayamam se tum hari kuki sinje hai da taga damna tre adu taga damna tre na kari su taroi moi marakta moi na hai ba ngamjada ba khujada ngamjada banani hoje moi na tawri ba se lambi da thinguri ba se masi lali hai ba si moi marakta su khanba yawram gane na khalle ba adu ba hai ba ngamda bani na pare agoi state ni hai raga dum tawba upai lita bani na agoi de khara free me te gi sori chana agoi de democratic oi ba debatable oi ba nang na hai da ai somo dam pi ni noi ni na hai da ai somo dam pi ni Haiba democratic yam oining hedana argument si yam thoya ba du da kun punmangam de ba moi na kananta haiba yaroi once ko tu na haigarabdi ITL na haigarabdi KNF na haigarabdi adu na haigarabdi no follow to gadamni haiba citizenship autocracy haiba si dictatorship ke thangna ba muchim manauni adu ma amana haiga loina mo chatpa adu mi mondu mojida laiba adu mo ti su khudong chada ba aba ba ke laiba adu magi on ta da ba khudong chada ba laiba adu na mar mo idana hojikti jai kerena so haigina hana Kuki versus Mete hana lor madu chitu oiraktere ba Kuki versus Union of India da lakhre ba mase government India na choidana khangani adu mu ho ka cholite na khanme degi na koda ke torani aina toro pati yai ama hadi jam thu ne hafta react to de ba ina khanja ba government to India se government pu adu to re hai bese hoi Pakistan na to re har ga di thu na to be ko adu man ta banna Manipur moi masan breach of trust thajan na ta bu wat panani adu ne da ne ga hai khandok paduna to bani adu ai khoi thoi do na ka na asa mangngai budi leitre adu ai khoi na
yam kanna honadana government of India da through Governor of Manipur, Honorable Governor Kotangda, Manipur ge se hoji parliament se yam puthok na redana Manipur ge issue se to solve torobata da punamak yai phagani haidana chumena thamni karam kanu no man stroke no mana se da master stroke no sorry reveal tore ise kamaina live development mayam se all of a sudden masimana accept tore ko se kamain thambi de samsamna harabada master stroke revelation by Mizoram Chief Minister haibani mapung oiba thabak ama madu taseng chasengna miyam khangana ba hotna ba adubuni hojiki master stroke revelation by Mizoram CM manung da tawriba mapung oiba master stroke oiba port ama madu reveal torerga miyam da khangana ba adigi port ama Mizoram CM na pakhalapase masigi afa phataba aduga maril nanani akoina asai be manachu hai ge maina Mizoram gi CM hoji ki present CM ko ge marup laldu homa asi khara hendo thudokpa ma haitare Chief Minister singi manungda ko ge Delhi gi hana Chief Minister oramba ko ge kano hoy Kejriwal adagi West Bengal gi Mamata Banerjee aduga Tamil Nadu gi Stalin asina chingba mioi khara asi thodo handokpa khara maroi moi sing che ayambana aloina mak regional party gi ni adagi Nagaland hairo Mizoram aduga Manipur dana Meghalaya Mizoram Nagaland si akoi moigi political system che regional party na rule toboleba ngaktani aduga sai Tamil Nadu su West Bengal su aduga megi mongdu da adu maina thongna lerba mayam sigi marakta maruga moina afabata bu phatabata wi wana tabako adugi marakta aldo homa sisu tada ba moina ulakpane ba aduna aduga ma ulakpa aduna aikhoidati kari kaire aduga logi matungina di kari kaire haibaduna amane ba mapalai paki man yanan bada September amiga mariga 2024 da Bangladesh ta Mizo tariba kuki tariba mayam siga Myanmar da tariba siga India manunda Mizoram Manipur na chingmada tariba siga country ahum masida tariba mogi kangu se machin manau chingni haina lawraga masi punchin bagi wapam mama mana phongdu eba 2nd September and 4th September mapum anida in the United States of America. Adugi port ado ko react tawna ra kalina sidi mai mathong na te na external affairs na tawgada ba aduga foreign policy gi matang da tawgada ba ko kada bududi union list number 1 sidi so foreign affairs foreign relation defense aduga external affairs na chingba mayam se central government ki oibanina madugi jaga adu mana Prithivi ki laipak ahum India ka thanari bole pa ani ge India ka sidigi mache thugara ka tawba haibase oibo ida baduna amani masimana haibe yabra haibe ki question mayam ama raise tong gi aba adu India ko mena thodok na maduda hoi tamna di tawga ta bo oramgani moina kari ga mamata tawde aba adu mukpu policy program ami ki makha da ko gi Manipur gi governor Union Home Secretary oiramba amabu ko chahi hawalapa tangani ra humla adoida January dako wasak lauki ba dugi tung thamangta oina Mizoram ge su army gi general oiramba aduga Union Minister of State su oiramba BK Singhu governor happy army retired general ama Mizoram da hapase masi purpose amal rambi yai adugumna aikoi gi home secretary oiramba amabu Manipur da hapasi su purpose amal rambi yai aduna adugum ligi podama laibasida mana hairi ba singadu India go mena madudi lali lona yai na traga yade haibe poda sima haidre aduga recently ngarang na me homni marini gi mamang asai da su amuka Myanmar gi lalhuba group ani ase masi Mizoram da laga magi mamang da haide mamang na soito go yaudra ke in his presence
asida Mizoram ki military junta ki mathakta lal horiba organization lal horo ani ase magi mamangda soi tawraga march tawre haiba pot amasu leigreba aduna yamna akoina ain gi oina yema kanda yamna henjin ba adugi mawong aduga masi yai haiba mante utpani akoina mawondi lawuda ba khada suliye mana phataba tawraba sune akoina haiba ngamdaba north east ki natraga kana kana go chief minister politician natraga amana haiba ngamdaba se masi mana hayaba haidi yaba yadaba ki question che yang aidi haire ka haibi ki type ta adu waidani aina yam nungai jaribdi mana tawli du phai haibi nataba adu wardi akoi ki su aina haibi so hore ko numi khalani ki mamangda kabo belly se once upon a time masi manipur ki oirami adra masi ai khoi ki oinana ba to biyu haina haibi yai haigi bedo ngarang nahan manipur ki rajya sabha ki mp ibungong lai sembana hai gareba that means adugi thona adudi nungai ko adu mana haire ga ta pirakan he ta lokchelu ne haibu budin nate sam miyam da awareness ama akoina haibana chumna haibani dana aina haibedu mi lak mangana tarambe ngi tv yengba kangbuna ko ado mp mana haibedi koror samni phugi mamang da record oidoine ba not only that international go oina manipur ge mp rajya sabha du si haigi madu ko mendu indana pangtok tabaduna amani ko hogredna ado bodi laldo homana pe besda ai khoi su Myanmar leiba ai khoi gi lam oiramba 1834 1836 ke adwaida pithok khiba adigi sika changma oina pirakpa adigi india su manipur su ningtam matung dadi ai koina india da pullabani ni india da pige haibara sika do natragana ai koi manipur da tongana pige haibara ma pibam thoi haiba pot ama thangalakpam la ibse masida madu no haiba yara royaba karigino ibu laldu homana india thugairaga adudagi Myanmar ga Bangladesh ka oisu oiroidabada ko ani duriki macam thugair ka koi pulap sembani haiba simadi leipa amaga Myanmar ga India ga punchin nare haiba yaiko yan je Bhutan jo punchin naning bala kaino ma nala haipa haina gare Bhutan jo India da merge tawraba yai haina tawraba yaba yadabaduna amani ko leipa amaga Manipur ga India ga Mars tawrga punchin ba sumaina Myanmar ga India ga punchin na ba ya ba Bangladesh ga punchin na ba ya ba ko punchin ya bu hai ba aduna tana Myanmar gi machet amaga Bangladesh gi machet amaga India gi machet awang nung poke Manipur Mizoram de gi phaktu eraga mizo ta ba ku kitaba mayam se amato ina punni hai ba sidi yara roi de ba pot ne ba leipa amaga punbadu yaiko ani gi yanami matuna aduna tana songi leipak tu gi Myanmar gi machet ama Bangladesh gi machet ama India gi machet ama tawro ina haibisi leipak ohum sigi masa gi lejari ba government singduna yaroi people singduna yaroi adu mathakta United Nations haiba prithibi gi apunba chu leibanina madu oitho aroi da ba pot amane ba adu mana haya ba adu bode madu mana haibum to madu master stroke revelation ni yamna maru oiba aduga yamna mapung oiba adu mapot adu mana khangal lakna ba achum reasoning tamsa oirambadi hadi pakhong londa oirambadi aseng boina haipet haidorakpa adu migi pot ama tawre ba masina aina yabanya da ba Bharat Sarkar na tawrakpam thokpedu dai ko yengi bitai asida aina khanmadi reacti tawrakatba mali adu khar tappi aina tai mapam da haijare India government na thabuk simana adu haire adu le ta pharo natraga adu yadre ta hairo mai sarkar uthairo haibisi pak tau diaba chum yengdani tai phadaba kandu dadi tawrak paji pot ama khona mami tai ba aduna abdi le ribesida adu yes PAP protected area permit asi mate khara chanaramba Manipur da aduga tai da sukhara masi amuk thingjille aina misana ta kharigi mamang da haitare ta taruk tare ko surabra subject to correction adaida PAP leiba marwena Manipur adagi Mizoram adagi karikari north eastern le bisingje machi hana khar thado amibado madu thingjile that means mapangi mina changal laktana ba adagi area du da
laldo homa china katang aphaba mong ama unning ibra kaino motoraga PAP thingjin bachidi yes I welcome it kaina haibuduna ba la ibise aduna haibudi agoi mapangi influence ta tonga ka tawbana te khote haiba agoi ge wakalona thamjabana chini ka haibedu ta government indana tawri basisu mu yaning bakum mamong chai pe rupa FMR ge se FMR si lotho e haibeda madu lotho e haibedu su haipet welcome ni tawi haraga phatta balai haibugum ba amasung makamen ma pieba masina khoi masin changna ba khona ba isin no sing marta thing ba pi aduga masi amuk thingjin basina FMR se masi chamna handa basina smuggler gumba adigi drug ki trafficker gumba thingnana bi masa ama oi bi wa sa dum panba maning mamang ka aga adu odaga chu masi FMR se scrap taw grabordi ai khoi gi mijo masen aduga naga gi chu naga haidi ko asima chen changna boda kai bi pi re haibi gi pot ko mamsu thamme ba aduna mana hojiki hairi ba sida ai khoida more particularly Manipur da hojiji ma tha me 23 degina hoji phawa tha kuni thoi kulumdoi changchil lei ba asida kai ga dra kai roi dra haidna taseng badi de facto da di ai kai ra bedona tawre ba ko geographical area kai ba natra ga so ai to chanpu chapangam Tangopul Chapangamdre, Kangpopi Chapangamdre, Ado Government India Kangdana Parapare, Pre Momento, Toholani, Article 19(1)D, Da Yauriba Lord Yaujanoko, Maside Chapayani and Hydra Sumasana, the Yaraga di Laban Bahana. Adobo, for the time being, Sigumba misunderstanding Hagadra, Kuki Lamento Hen Makarana Lusingaga, Mate Halaga, Union Territory, Tangani, Haibigi Port Amalak, Patagi. Masigumba Pauto Pautin Yahandana, Kukini, Haiba Kanglupna, Chorsanpurda, Aduga Tenopalda, Kangpupita Tamaga, Tampatali Masingo. I think it is Haiba, District Home Chidal and Mitation, Sibuna, Tampata Putora Aga, transfer of population, community wise oina. Tori report Asina Yamna, Kochatok Sasunda, Yadaba Kota Bamakada Chapea, the Wakona, Mapanda Hati, the Delhi, the Cheke Haragaso, Nongtaka Paivataba, Madigi Pachano Chakotong Chadaba, Mayonabako. Okay, Siki Lady Bamaroxida Police Laga, Siki Lady Bamaracida, pre moment chair. Yahalagani and the president rule toward Matung Shidi Han and Boina, Amisaga, Indagi Union Home Ministry Ga. The Manipur governor Gikutanga, home Natum, Sasunto, and the Central Sasunto, President of Sasunto by the Central Government ruling. Central Government ruling, governor ruling. The Central to which of me, President to which of me, Home Minister to which of me, President I demand to donate, Home Minister Narendra Modi reaching by cabinet in the Todini. Cabinet to Solomon to the Home Ministry now, Todini direct, Amisana. Okay. Governor Kutanga to doing. I don't see it, like this is assumed, but people Sida, Magi, Wahai Wata, Amakarikari Lakpasida, Equina, Manipur Togaiba, Pamba, Masaknai, Bemuching, Manda, Marcia, number 1, 2, Dali, because Amani, Haiden Equina Laweba. I go give cookie minister, Ania Orga, Emile Tarana, Togaiba, Pambado. Okay. I think Matata. State Magi, Tangnabali Paki, Chief Minister, Amana Boba, Manipur, Togai Pami, the Hydragasu, Toganing, Big Wahivata. Aduna, was a key Nangi topic, I see very much related, Manatori, was Sequina Kangba, Aduga, Manatori, but to minor Pataba, the Tamadinataba, Manipur, Yesu, Vakabo Valley, Puselanaba, Maze, Egermancha, review Tonganaba, how they talk, she haven't a take review Torega. I quite Chaptana in Dagi. Okay, Pabung, thank you so much. I'm going to Pabung. Yam Pasana, yes, he is also among one. Matampuna Magtako high amount of Fondo statement of Tobotabak the separatist agenda Puba. Sigiport, Amakam, the manipulative conflicts the Magi, involvement Labigi, Masigiport, see a Quigi, Haina Kanadum, the Maruda Magi, Toki Bamana, Assembly, the high from Sep Policy, Pabusa makes and Tamiki smuggling, Aduga Aduki illegal Kanam, Tankila Kamaru in US, Aduga UK, Degi, Aduga Quigi, Kumasina, Quihande, Quigi, Manipurgi, Iran, get a conflicts the Mag involvement, you was a Dumpanaga even the Na. Aduna Masina, Quigi Manipuri conflicts that over Safum Lakadra or Indiagi any.
foreign gi khoi gi policy da hai tare tongan tongan ba agenda sing da kari karam ba ga effect ka laigade ge hai policy su lai aduga sai area study nataga karam ba makhan gi mission lo kamai tham bi ding ba ba hai magi ro magi che why aduni manipur thugai ba pamba that means major ba kuki ba mayam che India ki north eastern da ba mupungna Mizoram Manipur aduga atai macam khara aduga lonena Bangladesh Myanmar sa hai ko mayam chi punchin narga to bachi oidi oiroi da bapor amane sai ge ke na so hai gre Myanmar ki kangbu amana muka sing machi yaroi koloi oidi oi thoi da bapor ni ai ge yumga thanari bi mama ga koi pola punchin nar chi na hai bachi aduna amani ko aduna ta ba ai chanu pa na traga angang amaga chanu pi amaga asom thang mi le ga khoi ni ka je pola policy hai bi oi thok te da na adu mi pot amani masida mana tor cha adu khoi da matum marang hon ba manipur di thugai bedi ade ba ko pana hai samne article 3 hai ro adu da adu ne tang ami ngam de ga hai bi international treaty international law gi mayam yang kanda maning tamalipa amaga punmin nagi bunina madu thugai mina bata di manipur se pura bharat te ge handu e hai ba ma jaga manipur ga mato ermi bise ko kaina re hai dan pulap poina tongan na leina ba ama adu budi oira ro ko adu letra di manipur ge machet amadi somda hapsil le adu ga songge machet amana adu tore hai ba pot asmadi ya pun thokte bana aujing lurip se aja da khona big brother oina Mintai population na isini na kuntraga manga lady bise community puna magase masada big brother ke role ga ko na che kon na kondana to bugi mathuk ta ba asida kuki lamentu hen ba kuki terrorist act to ba kamu kharna to ga kuki puna mag ne hai na ko na log ya de kuki tumna ba hak ne hai ba ma ko na hai ya de kuki na mintai tumna ba hak da mo na hajar sa ko na hai ya de ba chumi Malalaiba crime tauba terrorist act of terrorism tauba to section 313 113 section chamaga tarawum do BNS ki makhada pharaga dam taubiye organized crime tauba section 111 111 ki makhada pharaga taubiye aduga adu natabada community ani ki mukna bona hojiki line to clear oiredna kuki lamentu hen makharna aranba mong amada mitei halaga kharatare ni pani leraga mi trai thoi degi minister ani yaune ml tarana ko separate administration tolani na harapa khare leraga separate administration do union territory gi mong da tolani adu so legislature leiba chief minister leiba mantri mandol leiba haibana ba azuna laiba sida masi othogaro ita bapor amane haibati koina wari sanadana konadana phana ramna tawse na haraga su akoi numipun nongcholo na thoolu samudra maya da building ma sabiyu aduga koi yage haibisi du oiraro idana ko adu hayadra moina tawri bado ba kona karem katha na na no du oiraro he apamba aina hage da bunate akoi de konchen gada bani ai samang na hari se being channel citizen ama oina kadoge noina pami ba demand singdo tongan ba state ama union territory ama semger ga mete halaga nayamba halaga nangna kamano phangatoi no othoibra kana ne pidori no ba separate administration or union territory have se mete ne pibang amro manipur sarkar ne pibang amro se khana no ngai leitre ko sidi central government na tawbani bharat ge tillaroi haiyal so central government da bharat ke manung le yauraga su mamu oige hal su central government na tawda ba por ne ba adu oroi da ba thabuk che ma da matam ya na mangan dana amuk su free movement ya le khole ka ha bi da me te lak pa ya roi po chai di pu ya ga ni adu ga to pa tribe sing de chap ya ga ni me te di ya roi sibu amoram da ma sibu ai chap tan na ni kari ge no no ina me te da to yam na kathina ori su me te na ho ru ba le ba ja la su chanpur da me ohum da atai ma pam chingalu na tribal solidarity de hanoreli ma chale namai pai ba maya mama baro ge matung atoi de ge yaure e forest office mai thare me te driver da
masai kanoda internet sandon rupedo kaure pholle pullaga pure chaire aduri mete yum thare hat par yaure ammat to yaure adudagi di mete show maning tambale pa amagi praja oirakpanina akoida landarakpado attack torakpado aikoi na harol singna in the name of kun ngapa arambai toba hariba mayan je thoga private defense ki damukta khut halle Manipuri Maitei Manipuri Chingna Toriba Asidi defender naba not attacker Panayama Mahagara Hirada Kuki Gi Marutegi Tori Iba Kuki Gi Lamhen to Helmashing the Tori Ibado Adune attack naba Adune attack Torapada Sakar Napi Davanina both state and center Adugumbi processing do not be the banana, I call in a shahing Janabigi the Mutalo, the Suyaba, Maritiani, I Changitada in the Tatan Habido, section 34 Degina, section 44 of the Maritiani, I Changita, as the right to private defense and Yauriaba. I will mean a proof that of them don't talk about. I will mean a half the Taradi. Aduki Harpado, Mother Tinganaba, I Mabu. Hello, Basi Yaba. To make a tongue down a torre, a tongue down a tone, Otto Waton, a torre, Tony, no may paragami group of Malay. Cookie terrorist have a group of ma. Going the Kai, me young Kayum Pochama, Chani, like Valakai, that, Mo young Kaycham Landara, today quick and Haru young Kaycham Toga. No main Landara, Nina Bomna, and Darabna, coach no maido, I know Yaba Yadavati, the now upon a pangba, Sakargi oil, Mugu oil, I could not panaba. Adu chumi lanai karigamo matamamda no mai pairaga aran mathabuk tordi aina yade adu sarkar na ngapi darabanina terrorist mam na lekai de attack torpa adu da angtang ai mi ko ai imphan thana tau hi ge marang thana tau hi ge na hai ya na te ba ko pa bi wena harabada adu ki ngak na ba tore adu sarkar na chu ya ba male no isman no na lakhi bedo pare tangama pirege tang kun tar punipan february sida Piccolo, Surrender Toro, Hire Wahidi. Piccolo, Hire the Kata Santo, and I quit Mamson, citizen April Tore, Pariper Master of Papa Pumari, Tore and Sunday. I take it. I am on a picker, Habiaco, Manudale, and whatever I couldn't have them there. I do let me pick a Karen Lowy. Ching the D, Karapikat Pigimong the Ulaga. I do show Masama Karapicalaca talk with the Natoya. Okay, Papa. I do keep order to that, Hosila Ibidi. Maina Tobashida, Indian constitution, the largest democratic country in the world. Hybashida, Tatok Jason, I will say a quick fundamental right number go. Learning Mamma from the labor, Aruga, and Lam to Leraga. Other and Channing Mamma from the chapter, except reasonable restriction. Carpito Renuma Pantopero, and Bishop Pero, Aduna Amanico. Prime Minister Lacadori Airport in the Shawji Pungama, Kanam Chapero, Aduna Amanico. I think more than Numidang Pumanga, Numidang Waram Pung Taru taken on Alam de Pung Taru Pump with the Kanata, Garichapero, La Pesero, Habisina Amanico. Adugumba, law and order, Da, Aduga, Lapaki, Karikari, and Kanda. I think the Peter Sigizaga, the Chapea, they have Natana. Moment thing by idea. Okay, Aduna, Adu Maya, the government Hando Ebb. How you say, Lori say, government in Dana Haigiba, chop chop a chin a dream. I could see the main to handba, cook terrorism, say, Masijero, tolerance, I with the Amo Babble and Daba. Hiban Abaco, Indagi, BJP, double engine, government China. Mase, Manipur the deep. Masi zero tolerance question to the two eraga. Manipur gidi tongan mani yai haibugum bamong amatoraga cookie terrorist in the chatabachi thingam deba. Terrorist put over the Mate or Naga or Cookie or community Moikata quick the Togun Hibanate. Okay. Our Banang Silona Magni Cookie na Mayam Sina Haibungam Jatana Cookie Lamento and Macarana Horaga Cookie Chamba Plaza Mayam Jojecti. Kumangam the Manipur Yawboy Ure than I couldn't call. When Mukti Oram the Via. Yawboy Uri Chikarino, Mojiti and the Toy autocratic society never. Autocratic society, I bet the Amana Hiragayaba, Chipte and Gaido, relationship in Hiragaloga Habido. Ado Oibanina, Yaroi. I know have the Kana Mountain may take a Warisha Yaroi, and I want to take a Daga the Chapero, Mojola and Mayaroi. Hina thing with the Punamak.
tumin le ya ko manung da di yaning da ba yam yaw ya ba se na ba da ko ke phong ne ba pitan le ya ba adu ai ko na adu to ya da hai bi nganu ai ko da hai ba ngam de hai ba le rim na ba aduna masigi area se da government of india na ram kanna to regulament to helm sing adu da surgical strike na cham chon ga no surgical strike di po mi ba tang ni ba jaga da to ka da thang tha ba do adu mai na to kum thoi adu ga aroi ba da ki chil nau sing government to helm na ta ba cham praja le ri bi sing no ko hi wa khan khato di khalo kari ge no no na ya ba ha la ga na na yen te ri tu ta ne dra no i le da sing na hai ri bu nang yaning ro na ya ba ha la ga na pa ha la ga ai ning tam gani na hai ba na tra ga ai tong ning ma to le ni hai bi si bu chum ro adu lo na tok tho er ga haujik te mi te na kang pok pi da so san pu da teng no pu da chat pa se ma sin noi na thing bam thok te adu ga noi na so phal da beli da yak pa da ko na okay pa bang yam ngai ji ma yam ngai je ko chang to kan thing bam thok pa gi art se leite ha bane koi